Manipurda Kanglon Kaina Changlakpa Meetop Shing Maramda Halankigadabani Haibagi Akanba Iho Ama Leiringe Cherak Asida Union Home Minister AMIT SHAHna Leibak Asigi Tangdu Leitaba Thugainaba Changlakpa Meetop Shingi Mathakta Akanba action Lougani HAINA PHONGDOKKHRE Wafam asi ngarang phamkiba Lok Sabha mifamda Immigration and Foreigners Bill 2025 pass taunaba chathakiba discussion da Union Home Minister AMIT SHAHna House da thamkibani discussion aduda Union Home Minister AMIT SHAHna hai India asi dharmashala amagum atoppa leibaktagi lakpa mitop singna hekta khunda leita sinba yaroi national security da achauba singnaba ama oirakadaba singi mathaktadi parliament na Thingbagi haklay adum makpo Leibak Asigi economy phagarhanbada mating pangba lakliba sing adubudi taramna okani aduga Leibak Asigi Tangdu Leitaba Thugainaba lakpa sing adugi mathaktadi Akanba action Lougani nauna semgadawriba law asina India gi security asi hena mapangal kankathanba ngamlagani masida sunatana selthum amasung lalon itiki lamdasu ahenba inot hapaga loinana health amasung education sector da chauna pukning thogatpa ngamgani Bill asina India da changlakpa foreigner pumnamak yengshinbagi mathakta karigidamak India da laklibano amasung kayam kuina leibak asida leigadage haibagi matangda kupna yengsingani India da changlakpa mitop khudingmakki akuppa marol khangba mathau tai thaurang asi kumja lising ani nimfu tareta India asi malemgi mapangal leiba leibak ama oihannabagi pandamda paikhatlakpa thaurangni hainasu Union Home Minister AMIT SHAHna makhatana phongdokhe